अहानबर उत्तर प्रदेश की भारत डिस्ट्रिक्ट काबोकई एटेक सही निपान खक्त ngairibi nupi macha ama sikre haina official sing phungdokre official sing dugi matung ina thawdo do ngarang no biyung ba matungda Katanaria Ghat Forest Range manakta leiba Tamolin Purba khunda thokibane haidi laikidarabi nupi macha dugi mamni kawi haina su phungdokladuna makhoi ki maki mapa mama masum atopa angang kharaga loinana labung amada leiringai da kabokai dun attack torokibane haidi Amarom Myanmar based on Lahul Ama Olivis National Front CNF ki Luchingba ama Yaona miyoi manga khurai larom gi damak Mizoram police na fort create Manipur optional gi makai digi maru oibi ipau sing thamjari ahan mada suti lauduna mayum na salamba uza sing excel lawiyo Niyam gi wang madu suti lauduna mayum na salamba Ziri college ki uza sing gi mathakta mari laina ba authority na excel lawiyo haina kokomi students friends Ziribam na takshilakli Ziribam ki Babupura da laiba Desam Ziribam district council ka office danga sipang to kiba pawgumi phama mada kokomi student friends Ziribam gi media coordinator ke Sumorjina phungdurapigi matungina tha asigi marida kokomi students friends asigi mutsingna Ziribam gi kadam talada laiba Ziri college to yengsinba saki khongchara dura college asigi oja mari official oina suti lauduna college karakta bathenaki phone gi khuthangda call tawduna college ta lakpina ba hairaba phawb oja sing asi lakidi asigumba niyam gi wangmra thabak tawba madi mairoi singi khandaba oja sing asigi mathakta mari leinaba authority amadi laingangna akanbe action lokhat piu hainasu mangna phongdoki amaromdana kaksingda nawa education gi orientation program pangthokre Kaksing district ki manung chanba Lamjau upper primary school relief camp dangasi nawa education gi orientation program pangthokre orientation program asi maru oina relief camp amasung prefabricated house ta leiba class 10 amasung 12 tamliba mahiru sing oina pangthokpani haidi Thauram asigi manung sana mahiroi sing study materials exercise book amadi atai polam kya sientoki loidana counseling session khaitokuna clinicals psychologist samurai latpam Berina Devi amadi NG Zevina Devi ni no wangaki Thauram madura nawa education ki mekaidigi project director Yefaba Tensubam Singlemba run Lairan Lakpam Singbasu wangang loi singoina sarugyaki Amaramdana RPA Thawale Manipur State Unit ki Art and Culture Cell hangdokre Republican Party of India RPA Thawale Manipur State Unit ki Art and Culture Cell ngasi RPA Thawale gi General Secretary Meso Thanauzam na hangdokre Kaisampat Junction da leiba mahak masagi mayumna pangthokpa Art and Culture Cell hangdokpi gi thoramadada cell asigi thawpugada ba chairman vice chairman convener executive member na singbasbu ikai khumna botki Samna pangthokpa thoramadada RPA Thawale gi General Secretary Meso Thanauzam na phongdorakpada iramdamasi saktakpada Art and Culture saruk sauna yaribani mamangai gi nat satna lonchat kaihendana thambaga art asina miyamna sakhangnaba artist singna kana honaduna lakli yap mayamna ikai khumnaba mapan thongdadi fajaba loktuna da leganba adubu manungdadi khamthengna artist singna financially emotionally awab kya ma thengne lana sina maram oiraga wanariba kya sidagi artist singna hena khudong saraba mayunali art and culture gi sel khak hangbada sel khak hangbada natana youth singi nupi angang ahal singi amadi lawmi singsu hangdokna ba kana honari sem saba lusilakli hingnabigi lambi da magi tuan awaba layadubu ahan ba khongthang oina Manipur gi artist singa si sada samada khara da oiraba sumating pangduna sapanabigi RPI na panam thamli mai paksna busu honagani miyamna su sarugya biduna support piduna afaba unit selama ohen minerasi haba wapun thamki amaramdana global theater festival sarug yaruna ba mihut kangbu ama imphal tha dokre Kartik pangthokadaba kungitare suba All India Multi-Language Drama Dance Vocal Mono Eki competition ama oiriba Global Theatre Festival saruk yarunaba Film Academy Manipur Farm gi miyoi kungamari na saba group amanga simphal thadokre Theatre movements katak Orishan sinduna ngarang digi horaga thasigi kungamathi faw sathagadaba Global Theatre Festival duda Film Academy Manipur gi oina on act play liklu Solo folk dance, solo classical dance, duet classical dance, folk group dance amadi triad classical dance hariba items singasi competition adu sarugyagani Film Academy Manipur gi managing director KS Ranjina Film Academy Manipur National Festival singda
saruk handak sahi gi sukun gatere subu all India multi language festival ama oiriba global theater festival si da saruk yabane ki saknai raba artist sing ima indu lalitabi s mangol jaw yauna artist kyana folk play liklu saruk yagane khongsel adugi matang na farm gi advisor s mangol jaw na hibada film academy manipur ngasi phawbra artist kya puthok tuna lakli makha tana su puthok na bo honari masigi manungi sana art form asina pamjaba naha kya takpi tambiri matam matamgi farm na puthokpa production singda yawhonduna makhoigi talent sing uthoknabagi mafam ama supiri masidana tana national gi thakta pangthokpa festival singda saruk yahanduna makhoigi haithoi singthoiba kya uthoknabagi mafam ama supiri global theater festival sida folk drama ama yauna competition taret saruk yagani art pu pamjaba singi gateway ama sembani haina mahakna makha takhi Amaromdana BSF kaksing na kaksing wari da ahong mamamal da pot chai sing phangankre kaksing gi DC complex ta leiba adok taragamari suba battalions BSF ki commandant Asoki lamjing amasung miyeng makhara kendriya police kalyan banner gi manung sana BSF canteen mafam satuna ahong mamamal nong mod imung ama sangda yadraba polam sing phangankre Miyam amasu BSF ki hen apaba mari thamna na panamda mafam satuna BSF ki kantin hangduna ahongba mamalda miyam da sana thakna polam singamadi imungang amada sangda yadra hawai sengwai sharap sapon toothpaste singba polam sing ahongba mamal fongana bigi saru am oina kaksing wai kongoi community hall da nomigoi ba BSF kantin hangduna miyam da kanaba pangki BSF na mafam da lakpiduna nongmada sangda yadraba polam sing ahongba mamal phangan bibegi dama thagat pasu phongtok na rakhi makasa tharak poina kanglaipa ki mairag editorial myam special content moina myam na thamjage state veterinary hospital maming dagi oina thamlibasi sasan sing nungsi de haibadu taklibra miyoibe khoin hingbada singpa turel umang wamang amadi sasan singa tatna thana yadraba asetpa mari ama lei habisi aikhoi miyoina khak kawrodamani loinala singpa turel umang wamang amadi sasan sing mapung phana yokhatuna thamna bo honabda lokham thokpa thawdo adu launa bo hona gadabani adubo hiramasigi matana manipur gi oinadi aduki matik thawa sadaba haibadu hauju ori masigi mayek senglaba khudam haibabu manipur lenga ki oina lingduna thamliba veterinary and animal husbandry department gi makhada state veterinary hospital lingduna thamlibasi pura phagidare award pakyana pik thanduna sasan sing ningthina layengbi khudong sabadu fangandre masina lenga asina sasan sing bukari su leitana khali haibadu takpani haibada la loidra khali Imphal East ki Sanjen Thong da lairiba veterinary hospital asi pung kun ga mari subna sasan sing layengbi ki thabak pangthok pungamdana lairi ayuk pung taruk tagi hospital asi thong hanglaga numidang pung taruk ta thong lonsili masina numidang gi matamda lamdam sigi tanglaba sagol makhal oiriba poni na singba amadi atai sasan sing aso apan yorok matamda layeng pham leitabadagi awaba yamna sauna mayuk na duna lairi hospital haibasidi pung kunga mari subna thong hangduna ana lengi thabak tawgadabani yamna nungai thribadi state veterinary hospital asigi laifam thokpa veterinary doctor masing amadi sasan layengbuda mathau taba ana lengi polam singsu suna leiti FA singna apron lituna sasan layengbugi thabak sathagadabadu phaw issue tawbangamdabadigi lanai oina lehanbugi thabak sathai layengbuda sangadaba khulai singi marakta kati phawba amadigi hena state veterinary hospital sida leitabigi awaba mayunari masina loidri layengnaba pukhalakpa sasan singda glucose na singmu yanduna kapnaba iron stain phawba leitabadigi hainau pambidi yalaga kapigi thabak sathari veterinary doctor masing suna leitabadigi sasan layengmuda khudong sadaba kiyama yunari puna masigi mathakta state veterinary hospital asida sasan layengmuda sangba hidak langthak singa du phangan bangamdri masigi ona tainabada mapandagi miyoi khrana hospital campus ta sanglaglaga hidak yonbigi thabak sathari tasiyengna hairabada state veterinary hospital asigi medical superintendent oina thawpuriba asinaso hospital asigi award apa yengsinduna mapung phaba hospital am ohenana hotnaba ngamgadabani ngamgadabagi mami sengna tari adubo sasa layengbigi mathau pangthokliba doctor FA sing amadi mari leinaba staff singda thamoi singna mathau pangthokpagi mami tari
aduna manipur gi konung oidi imphal manung maktata leiriba state veterinary hospital asi mapung phaba hospital amo ohendaba sina taklibadi lenga asina sasan singbu nungsidi karisu leitana khalli habadu takpone hena lobiyai tawbagisu manipur gi yumthong kayada loinara masa sansing nongmonom gi mushilakle duga manipur gi tuan district sing da hangdokli veterinary hospital kyasu hauzik maming tigi oina leiduna sasan ana leyeng gi thabak mapung phana paikhat pangamdri oiriba fiba masida manipur lenga ki madi leinaba minister amadi makha thaba loisang gi thaupu singna kumai yengmugum yengduna laithokpugum tawribasi yamna lali maduna sasan gi leyeng pham oigidori bi state veterinary hospital asi pungkunga mari thong hangduna ana lengda sangba polam sing doctor amadi mari leinaba staff sing mapung phana thamduna sasan sing ningthina leyeng ngamnaba thabak lokhatpa sumgani hiramasi gi matangda manipur lenga ki lusingba singna pungning sangpham thoi haba kanglai pa ki mairagi editorial myam da makhata na thamjari losilak point atino pawkhra myam da thamjage youtube amasum google na los angeles lamai gi relief oina ba $1 taraga manga donate tokre malem gi social media platform da video sharing company asoba moiriba youtube na ngasi lapthoki bagi matungina google amasum company asina handak da los angeles da lamai sakpana miyoi kya sikhiba madi yung kai kya mangta kan ki badugi mateng oinana ba $1 taraga manga donate tawre hagi tha asigi mapana thokiba lamai sakpagi thawdo du da california state ki los angeles city da leiba pacific palace set ki mapam maduda ka hena asu apan nang ki bani mapam madu ki report ki matung ina hauzi lamai sakpagi mapangal do hantarakpadi ki asi ana mari yung kai nauna sakpagi thawdo ki pawde letri adubo yamdrabada miyoi kunga manga ki punsi mang ki baga loina atopa miyoi kunga mari amana thiba khangdana leiri national weather service ki matung ina pirakpo warning amada mapam maduda hauzi ki oina lamai sakpagi mapangal hantarabasu amuhana lakpo yai haina phongdorakli Panma yabad USA ki khwaidi ki saw city singi manung da ani subu oiriba Los Angeles ta lamai sakpi ki thawdo odur emergency network Los Angeles Americans Red Cross Center for Disaster Philanthropy amasum Institute for Non-Profit News na YouTube amasum Google gi maikei di lakpa donation sing adu phangadoribani lamai sakpi ki thawdo odur mafam aduda autumn season gi oina sapu kalaba Santa Ana nungshina silakpadagi oirakibani amaromda Federal Emergency Management Agency na mafamadu akai to nanglaba yum lambi thong amadi project kaya da shiel gi mating pigadori hainasu paus da makhata na phongdorakli ado tendana sumna mem da thamjaram ge hauzik ina di mem paus matang sai lusinjarage masum makhata bana update mem pun ngai mina sai national sigi makedegi su mengi mafam da makhata na thamjari ado hauzik ina di mem matang sai kainarsi